ꯋꯥꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯨꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯒꯦ ꯈꯟꯅ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯨ ꯇꯞꯅ ꯂꯩꯆꯤꯜꯂꯛꯇ ꯌꯥꯀꯥꯏꯔꯛꯂꯤ꯫ ꯂꯁꯤꯡ ꯃꯐꯣꯜꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯂꯩꯆꯤꯜ ꯃꯥꯅ ꯐꯥꯖꯤꯟꯈꯤꯕꯅ ꯃꯁꯥꯗꯨ ꯂꯦꯡꯉꯝ ꯁꯥꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯛ ꯅꯤꯡꯉꯥꯏ ꯉꯥꯏꯍꯥꯛ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯉꯥꯜ ꯑꯗꯨ ꯂꯩꯆꯤꯜꯂꯛꯇ ꯍꯩꯅꯤꯡꯗ ꯌꯦꯟꯈꯤꯔꯝꯃꯤ꯫ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤ ꯇꯟꯊꯥ ꯍꯥꯞꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯌꯤꯡ ꯇꯌꯤꯡꯕ ꯃꯥꯂꯪꯕ ꯃꯥꯒꯤ ꯁꯥꯍꯨꯝꯅ ꯌꯩꯔꯕꯗ ꯊꯋꯥꯏ ꯄꯥꯟꯕ ꯀꯧꯕ ꯖꯤꯕꯁꯤꯡꯗꯨ ꯍꯔꯥꯎ ꯁꯥꯊꯦꯛ ꯇꯝꯂꯤꯌꯦ꯫ ꯋꯥꯉꯝ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯃꯈꯨꯔꯥꯕꯨ ꯍꯧꯗꯣꯛꯆꯩ꯫ "ꯀꯀꯥ, ꯀꯀꯥ, ꯍꯧꯒꯠꯂꯣ, ꯃꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯌꯦ"꯫ ꯋꯥꯉꯝ ꯃꯁꯥꯗꯨ ꯌꯥꯝ ꯂꯦꯡꯅꯤꯡꯗꯅ ꯍꯥꯏꯐꯦꯠ ꯂꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯗꯨꯅ ꯈꯣꯟ ꯋꯥꯎꯔꯞꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ꯫ "ꯃꯆꯥ ꯊꯣꯏꯕꯤ, ꯀꯀꯥ ꯍꯧꯒꯠꯂꯣ, ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ"꯫ "7 ꯇꯥꯔꯦ ꯍꯥꯏꯌꯦ ꯃꯃꯥꯅ"꯫ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯅꯣꯏ, ꯑꯗꯨꯒ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯅꯥꯟꯊꯔꯗꯨꯅ ꯍꯛꯀꯥꯝ ꯑꯃꯨꯛꯇꯪ ꯆꯜꯂꯤ꯫ "ꯍꯧꯒꯠꯂꯒꯦ"꯫ "ꯑꯗꯨꯗꯤ ꯃꯃꯥꯗ ꯆꯥ ꯍꯩꯔꯣ ꯍꯥꯏꯔꯒꯦꯀꯣ ꯀꯀꯥ"꯫ ꯂꯤꯟꯊꯣꯏꯁꯨ ꯆꯦꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯋꯥꯉꯝꯁꯨ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯋꯥꯉꯝ ꯐꯤ ꯁꯦꯠꯂꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯃꯇꯩ ꯃꯔꯥꯗꯩ ꯆꯥꯛ ꯊꯤꯔꯤ꯫ "ꯍꯥꯏ, ꯂꯥꯛꯑꯣꯅꯦ, ꯆꯥꯛ ꯊꯤꯔꯦ"꯫ "ꯍꯣꯏ ꯏꯇꯩꯃ, ꯇꯥꯃꯣꯗꯤ"꯫ "ꯐꯤ ꯍꯣꯡꯉꯨꯅꯤꯅ ꯆꯪꯈꯤꯕꯅꯤꯅꯦ, ꯂꯥꯛꯆꯔꯅꯤꯁꯦ, ꯆꯥꯕ ꯍꯧꯔꯣ ꯂꯥꯛꯑꯣ"꯫ ꯋꯥꯉꯝ ꯆꯪꯁꯤꯟꯗꯨꯅ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯑꯒ ꯐꯝꯊꯩ, ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ꯫ ꯋꯥꯡꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯌꯥꯎꯔꯔꯦ꯫ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ "ꯅꯥꯎꯕ, ꯅꯪꯒꯤ ꯄꯦꯄꯔ ꯑꯃ ꯄꯕ꯭ꯂꯤꯁ ꯇꯧꯕꯩ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ"꯫ "ꯇꯧꯒꯗꯣꯏꯅꯤ ꯇꯥꯃꯣ, ꯁꯔ ꯗꯤꯅꯃꯅꯤꯅ ꯔꯤꯚ꯭ꯌꯨ ꯇꯧꯔꯤꯌꯦ, ꯑꯗꯨ ꯂꯣꯏꯔꯒ ꯖꯔꯅꯦꯜꯗ ꯍꯥꯞꯅꯕ ꯇꯧꯕ ꯌꯥꯔꯦ"꯫ "ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ"꯫ "ꯍꯣꯏ ꯇꯥꯃꯣ"꯫ "ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ"꯫ "ꯏꯇꯩꯃ, ꯑꯩꯒꯤꯗꯤ ꯌꯥꯔꯅꯤ"꯫ "ꯃꯈꯣꯏ ꯇꯥꯃꯣꯒꯤꯗꯤ"꯫ "ꯌꯥꯔꯅꯤ, ꯅꯪꯁꯨ ꯆꯥꯅꯕ ꯇꯧꯔꯣ"꯫ ꯋꯥꯉꯝꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ꯫ "ꯇꯥꯃꯣꯏ ꯍꯧꯒꯠꯂꯒꯦ, ꯑꯩ ꯍꯥꯜꯂꯝꯃꯒꯦ, ꯑꯣꯃꯦꯛꯁ ꯄꯤꯛꯑꯞ ꯇꯧꯔꯨꯗꯣꯏꯅꯤ"꯫ ꯑꯩꯁꯨ ꯉꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ, ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯒꯤ ꯁꯦꯁꯟ ꯍꯧꯒꯗꯣꯏꯅꯤ, ꯉꯟꯅ ꯆꯠꯂꯒ ꯀꯔꯤꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯟꯅꯗꯧꯔꯤꯅꯤ"꯫ "ꯇꯥꯃꯣ, ꯍꯟꯗꯛ ꯆꯪꯉꯛꯄ ꯑꯉꯥꯡꯈꯩꯗꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯃꯥꯔꯛ ꯃꯩ ꯇꯥꯕ ꯉꯥꯛꯇꯅꯦ ꯍꯥꯏꯅ ꯇꯥꯏꯅꯦ"꯫ "ꯍꯣꯏꯅꯦ, ꯇꯣꯞꯄꯔꯁꯨ ꯌꯥꯎꯔꯤ, ꯑꯗꯒꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯈꯩꯁꯨ ꯂꯣꯏꯅ ꯌꯥꯎꯔꯤ꯫ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯗꯧꯔꯤꯍꯦ ꯗꯤꯄꯥꯔꯠꯃꯦꯟꯁꯦ"꯫ "ꯐꯔꯦꯅꯦ, ꯑꯝꯇ ꯅꯩꯕ ꯑꯣꯏꯔꯁꯅꯨ"꯫ ꯁꯤ ꯍꯥꯏꯔꯒ ꯋꯥꯉꯝ ꯍꯧꯒꯠꯂꯛꯇꯨꯅ ꯕꯦꯁꯤꯟꯗꯨꯗ ꯃꯈꯨꯠ ꯍꯥꯝꯈ꯭ꯔꯦ, ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯃꯁꯝꯗꯨ ꯁꯦꯝꯂꯤ꯫ ꯂꯦꯡꯖꯨꯝ ꯑꯗꯨꯋꯥꯏꯗ ꯖꯨꯝ ꯖꯨꯝ ꯊꯥꯗꯩ꯫ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯣꯏꯅ ꯐꯥꯗꯣꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨ ꯌꯦꯞꯁꯤꯟꯖꯩ꯫ ꯑꯗꯨꯒ ꯃꯆꯤꯟꯕꯥꯟꯗꯨ ꯍꯥꯏꯐꯦꯠꯀ ꯆꯤꯛꯁꯤꯜꯂꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯖꯩ꯫ ꯅꯥꯀꯜꯗꯒꯤ ꯈꯣꯡꯂꯛꯈꯤꯕ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯐꯥꯏꯗꯣꯛꯂꯨꯔꯕ ꯋꯥꯈꯜꯗꯨ ꯈꯣꯝꯖꯤꯜꯍꯟꯈꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ "ꯗꯥ ꯂꯤꯟꯊꯣꯏ, ꯂꯣꯏꯔꯕꯣ"꯫ "ꯂꯣꯏꯔꯦ ꯗꯥꯗꯥ, ꯅꯪ ꯀꯥꯏ ꯌꯧꯔꯒꯦ"꯫ "ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯦ, ꯊꯣꯔꯛꯑꯣ"꯫ "ꯍꯣꯏ, ꯊꯣꯔꯛꯑꯒꯦ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥꯒ ꯃꯆꯥꯅꯨꯄꯥ ꯑꯊꯣꯏꯒ ꯂꯥꯎꯅꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ꯫ ꯂꯤꯡꯖꯦꯜꯗꯤ ꯐꯣꯟ ꯊꯝꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯍꯦꯛ ꯇꯧꯔꯨꯔꯦ꯫ ꯈꯣꯟ ꯀꯜꯂꯞꯅ ꯂꯥꯎꯊꯔꯛꯏ꯫ "ꯅꯣꯏ ꯑꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥ? ꯋꯥꯗꯣ ꯆꯨꯝꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕꯅꯦ? ꯑꯊꯣꯏ, ꯋꯥꯗꯣ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯕꯅꯦ, ꯅꯆꯤꯟꯗꯣ ꯍꯥꯟꯅ ꯈꯨꯝꯗꯣꯏꯒꯤ ꯅꯌꯥꯗꯣ ꯀꯥꯈꯠꯂꯒ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ"꯫ "ꯏꯟꯗꯣꯝꯆꯥ, ꯑꯕꯣꯛꯁꯦ ꯔꯥꯁꯤ ꯌꯥꯎꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ"꯫ ꯕꯤꯅꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯔꯥꯁꯤ ꯌꯥꯎꯗꯕꯗꯤ ꯍꯥ? ꯅꯪꯅ ꯇꯧꯔꯤꯗꯨ ꯑꯗꯨꯒꯤ ꯉꯥꯡꯉꯤꯅꯤꯅꯦ, ꯁꯣꯏꯅꯤ, ꯇꯞꯅ ꯇꯧ ꯍꯥꯏꯕꯁꯤꯕꯨ ꯔꯥꯁꯤ ꯌꯥꯎꯗꯕ꯭ꯔꯣ ꯍꯥ"꯫ "ꯌꯥꯎꯗꯦ, ꯁꯨꯛꯌꯥꯎ ꯌꯥꯎꯗꯦ, ꯀꯩꯅꯣꯝ ꯇꯧꯕꯗ ꯉꯥꯡꯗꯣꯏꯒꯤ ꯇꯧꯏꯅꯦ"꯫ ꯂꯤꯡꯖꯦꯜ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯎꯏꯁꯤꯜꯂꯒ ꯁꯣꯔꯗꯨ ꯐꯨꯏꯅ ꯁꯥꯡꯅ ꯀꯥꯝꯊꯣꯛꯏ, ꯑꯗꯨꯒ "ꯑꯅꯤꯃꯛꯅꯦ, ꯑꯝꯇ ꯊꯣꯛꯈ꯭ꯔꯣꯆꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯑꯊꯣꯏ, ꯅꯆꯤꯟꯗꯣ ꯄꯪꯈꯨꯝꯗ ꯈꯨꯝꯒꯅꯨꯀꯣ. ꯆꯠꯂꯣ, ꯅꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯁ꯭ꯀꯨꯜ ꯆꯠꯀꯗꯣꯏ ꯅꯠꯇ꯭ꯔꯥ? ꯄꯨꯡꯗꯣ ꯌꯦꯡꯉꯣ"꯫ ꯑꯊꯣꯏꯁꯨ ꯂꯤꯡꯖꯦꯜꯕꯨꯗꯤ ꯀꯤꯕꯅꯤ, ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯣꯏ ꯍꯦꯛ ꯊꯣꯛꯈꯤꯕꯒ
ꯕꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯁꯨꯅꯦ ꯑꯉꯥꯡꯗ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ, ꯉꯥꯡꯕ ꯍꯦꯟꯃꯜꯂꯗꯤꯅꯦ ꯂꯥꯏꯊꯣꯔꯛꯄꯅꯤ, ꯎꯁꯤꯜꯂꯛꯑꯣꯌꯦ, ꯑꯃꯨꯛ ꯉꯥꯡꯕꯗ ꯐꯖꯅ ꯉꯥꯡꯁꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕ, ꯊꯔꯦꯛ ꯁꯣꯔꯣ ꯆꯤꯡꯗꯅ ꯂꯩꯗꯣ, ꯁꯠ ꯇꯧꯔꯒ ꯂꯣꯏꯕ ꯌꯥꯕꯗꯣ, ꯃꯇꯝ ꯂꯦꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯏꯃꯥ, ꯑꯉꯥꯡꯅꯤꯕ ꯑꯗꯨꯝ ꯀꯣꯟꯅ ꯐꯔꯛꯈꯤꯅꯤ, ꯄꯉꯥꯡ ꯉꯥꯡꯉꯨꯅꯨ, ꯇꯥꯅꯤꯡꯗꯕꯅꯤ, ꯊꯋꯥ ꯁꯥꯗꯕ ꯍꯦꯟꯒꯠꯂꯛꯀꯅꯤꯌꯦ꯫ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯤꯠ ꯅꯥꯕ, ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯑꯣ ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ? ꯆꯥꯎꯖꯕꯩ ꯋꯥꯅꯤ, ꯋꯥꯈꯜꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯊꯣꯏꯁꯦ꯫ ꯕꯤꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ, ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯅꯪꯅ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯗꯣꯏꯕ? ꯆꯠꯇꯧꯔꯕꯅꯤ, ꯃꯤ ꯉꯥꯏ ꯂꯩꯔꯦ ꯃꯈꯥꯗ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯦ, ꯃꯅꯝ ꯅꯝꯕꯤꯔꯣ꯫ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯤ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗ ꯑꯍꯨꯝꯂꯛ ꯀꯛ ꯆꯤꯛꯂꯗꯨꯅ ꯃꯀꯣꯛꯇꯨ ꯃꯅꯝ ꯅꯝꯕꯤꯔꯗꯨꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯔꯦꯟꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ ꯑꯕꯦꯝ꯫ ꯂꯤꯡꯖꯦꯜ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯟꯊꯣꯏꯕ ꯒꯦꯠ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯍꯦꯜꯃꯦꯠꯇ ꯌꯦꯞꯂꯝꯕ ꯐꯣꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯊꯣꯛꯂꯗꯨꯅ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣꯕ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯍꯦꯟꯊꯣꯏꯕ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯅꯣꯛꯂꯤ꯫ ꯗꯥ ꯍꯦꯟꯊꯣꯏ, ꯀꯅꯥꯒꯅꯣ ꯍꯥꯏꯕꯅꯦ? ꯀꯥꯈꯠꯂꯣꯁꯦ꯫ ꯀꯥꯔꯣꯏ ꯑꯝꯇ, ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯄꯤꯁꯨꯝꯗꯨ ꯏꯟꯈꯠꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯏꯁꯧꯒꯁꯤꯅ ꯂꯥꯡꯕ ꯍꯩꯔꯤꯕ ꯍꯥ? ꯀꯗꯥꯏꯗꯒꯤ ꯇꯝꯃꯨꯔꯤꯅꯣꯕ? ꯂꯤꯡꯖꯦꯜ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ꯫ ꯐꯣꯟꯗꯨ ꯃꯥ ꯀꯛꯄ ꯀꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯏ꯫ ꯏꯀꯥꯏꯔꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯈꯨꯝꯖꯤꯜꯂꯗꯨꯅ ꯁꯨꯛꯇꯣꯛꯑꯒ ꯏꯀꯥꯏꯕ ꯈꯥꯡꯉꯤ꯫ ꯏꯀꯥꯏꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯥꯈꯠꯂꯛꯑꯣ ꯊꯣꯏ꯫ ꯑꯁ, ꯑꯩꯁꯤꯗꯤꯕꯀꯣ꯫ ꯀꯥꯈꯠꯂꯛꯑꯣꯗ꯫ ꯂꯤꯡꯖꯦꯜ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯕꯥꯟꯗꯨ ꯆꯤꯛꯁꯤꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯇꯧꯅ ꯍꯦꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯃꯤ? ꯅꯨꯡꯁꯤꯗꯦꯆꯣ꯫ ꯍꯣꯏꯅꯦ, ꯂꯥꯛꯑꯣꯅꯦ, ꯀꯥꯈꯠꯂꯛꯑꯣꯁꯦ, ꯊꯦꯡꯈ꯭ꯔꯅꯦ ꯍꯥꯏꯕꯒꯤ ꯊꯣꯏ꯫ ꯍ? ꯄꯩꯔꯞꯀ ꯇꯧꯔꯗꯅ ꯂꯤꯡꯖꯦꯜꯗꯨ ꯒꯥꯔꯤꯗꯨ ꯀꯥꯈꯠꯂꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯣꯏꯅꯔꯞ ꯇꯧꯅ ꯀꯦꯖꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯅꯤ ꯍꯦꯟꯊꯣꯏꯕꯅ ꯂꯤꯡꯖꯦꯜꯗ ꯉꯥꯎꯖꯕꯁꯨ꯫ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯑꯅꯤꯗꯨ MUD ꯌꯧꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯀꯦꯊꯣꯏ, ꯃꯤ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯦ, ꯆꯪꯉꯒ ꯌꯦꯡꯉꯒꯦꯔꯥ? ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣ꯫ ꯀꯩꯗꯧꯔꯒꯦ ꯃꯤ? ꯂꯤꯡꯖꯦꯜ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯐꯠ ꯍꯥꯏꯔꯛꯏ꯫ ꯀꯦꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯕꯁꯦ꯫ ꯂꯤꯡꯖꯦꯜ ꯄꯦꯊꯔꯞ ꯇꯧꯅ ꯀ꯭ꯂꯥꯁꯅ ꯀꯔꯣꯝꯗ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯈꯪꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯎꯗꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯇꯠꯇꯨ ꯑꯀꯣꯏꯕꯗꯨ ꯂꯩꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯇꯧꯗꯣ꯫ ꯋꯥ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯝꯕ ꯃꯌꯥꯗꯨ ꯎꯝꯁꯤꯟꯕ ꯉꯥꯏꯍꯥꯛ ꯀꯥꯎꯏ ꯍꯦꯟꯊꯣꯏꯕ꯫ ꯃꯆꯤꯟꯕꯥꯟꯗꯨ ꯆꯤꯛꯁꯤꯜꯂꯞ ꯇꯧꯅ ꯂꯤꯡꯖꯦꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯀꯗꯣꯝꯗ ꯆꯪꯗꯣꯏꯖꯥꯠꯅꯣ? ꯆꯪꯐꯝ ꯈꯪꯗꯕꯒꯤꯔꯕ ꯄꯦꯊꯔꯤꯁꯦ? ꯂꯥꯛꯑꯣꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯂꯤꯡꯖꯦꯜꯁꯨ ꯇꯨꯛ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁꯣꯝꯗ ꯋꯥꯉꯝꯒ ꯑꯣꯃꯦꯛꯁꯀꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯊꯧꯔꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯀꯔꯤ ꯍꯥꯏꯕꯤꯌꯣ? ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔꯒꯤ ꯀ꯭ꯂꯥꯁꯔꯨꯝꯁꯤꯕꯨ? ꯑꯁꯣꯝꯗꯅꯦ, ꯁꯤꯗꯩ ꯈꯤꯇꯪ ꯆꯠꯈꯤꯅꯤꯌꯦ, ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯊꯦꯛꯄꯤꯔꯣ, ꯈ꯭ꯋꯥꯏ ꯃꯇꯥꯏꯒꯤꯗ ꯂꯩꯕꯅꯦ꯫ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯅ ꯌꯦꯡꯕꯗꯨꯗ ꯋꯥꯉꯝꯁꯨ ꯌꯦꯡꯉꯨꯕꯅꯤ꯫ ꯐꯖꯩ꯫ ꯇꯔꯥꯎ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯀꯣꯌꯣꯠ ꯑꯣꯠꯂꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯂꯩꯅ ꯌꯦꯡꯂꯤ꯫ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ, ꯆꯤꯟꯕꯥꯜ ꯃꯥꯁꯨ ꯑꯎꯕ ꯃꯤꯕꯨ ꯉꯥꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯌꯥꯇꯣꯟ ꯎꯔꯞ ꯇꯧꯅ ꯅꯣꯛꯍꯟꯕꯤꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯍꯦꯟꯅ ꯔꯥꯁꯤ ꯍꯥꯞꯂꯤꯕꯤ ꯂꯤꯡꯖꯦꯜꯒꯤ ꯌꯥ ꯑꯄꯣꯕ꯫ ꯃꯥꯂꯪꯕ ꯃꯍꯥꯛꯁꯨ
ꯐꯖꯕ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯒꯦ ꯄꯥꯈꯪ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯏꯅ ꯇꯥꯔꯤꯕꯤ ꯁꯝꯂꯥꯡꯗꯨ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯣꯏꯔꯞꯅ ꯈꯨꯝꯖꯤꯟꯈꯤ꯫ ꯊꯣꯠꯂꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯁꯝꯂꯥꯡ ꯃꯥꯒꯤ ꯅꯤꯡꯉꯥꯏꯕꯨ ꯊꯦꯝꯖꯤꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯎꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯃꯥꯂꯪꯕ ꯃꯥꯅꯗꯤ ꯊꯦꯝꯂꯤꯕ ꯅꯤꯡꯉꯥꯏꯗꯨ ꯑꯍꯣꯏꯅꯗꯨꯝ ꯀꯦꯖꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯂꯨꯗꯦ ꯉꯥꯏꯍꯥꯛ, ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯅ ꯃꯔꯛ ꯊꯠꯈꯤꯕꯅ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯖꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯂꯤꯡꯖꯦꯜ ꯈꯪꯉꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯋꯥꯉꯝ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ, ꯑꯩ ꯇꯥꯛꯆꯔꯒꯦ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ꯫ ꯑꯣꯃꯦꯛꯁꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯏꯇꯥꯎ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯁꯤꯗ, ꯑꯩ ꯑꯉꯥꯡꯒꯤ ꯀ꯭ꯂꯥꯁꯔꯨꯝꯁꯦ ꯃꯐꯝ ꯑꯝꯇ ꯇꯥꯛꯑꯝꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ꯫ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯍꯧꯏ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ꯫ ꯏꯁꯇꯤꯌꯔ ꯂꯩꯕꯗꯨ ꯀꯥꯒꯦ ꯇꯧꯕꯒ ꯍꯦꯟꯊꯣꯏꯕꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯂꯥꯛꯏ꯫ ꯂꯤꯡꯖꯦꯜ ꯍꯥꯏꯐꯦꯠ ꯐꯂꯞꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯃꯗꯨꯗ ꯅꯥꯆꯪꯉꯨꯗ꯭ꯔꯦ꯫ ꯋꯥꯉꯝꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯒꯤ ꯁꯥꯍꯨꯝꯗꯨ ꯇꯨꯡ ꯏꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯦꯟꯊꯣꯏꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯏꯆꯟ, ꯀꯩꯗꯧꯔꯦ? ꯍꯦꯟꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯗꯗꯥ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯜꯂꯛꯑꯅꯤꯌꯦ, ꯏꯃꯥꯅ ꯒꯥꯔꯤ ꯄꯨꯈ꯭ꯔꯦ, ꯑꯩ ꯀ꯭ꯂꯥꯁ ꯄꯨꯡ 12ꯗꯒꯤꯅꯦ, ꯊꯦꯡꯉꯦ ꯑꯝꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯒꯦ? ꯈꯪꯗꯦ, ꯍꯥꯏꯔꯝꯗꯦ, ꯀꯨꯏꯔꯛꯑꯣꯏꯗꯤ ꯍꯥꯏꯔꯝꯃꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ꯫ ꯀꯅꯥꯒꯅꯣ ꯆꯠꯈ꯭ꯔꯤꯕꯣ? ꯗꯥꯉꯝꯕꯒ ꯆꯠꯃꯤꯟꯅꯈꯤꯕꯅꯦ, ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯗꯅ꯫ ꯐꯣꯟ ꯊꯅꯝꯃꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯍꯣꯏꯁꯦ ꯂꯩꯔꯝꯃꯣ, ꯂꯥꯛꯑꯒꯦꯀꯣ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯂꯤꯡꯖꯦꯜꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯂꯞꯅ ꯀꯧꯔꯛꯏ, ꯀꯦꯊꯣꯏ꯫ ꯏꯆꯟꯗꯣ ꯀꯣꯂꯦꯖ ꯐꯥꯎꯕꯗ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯔꯤꯌꯦ, ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯏꯃꯥꯅ ꯄꯨꯈ꯭ꯔꯦꯌꯦ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯝꯗꯥꯏꯒꯤꯗꯨꯗ ꯇꯦꯛꯁ ꯇꯧꯔꯛꯎꯀꯣ꯫ ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ꯫ ꯍꯦꯟꯊꯣꯏꯕ ꯋꯥꯉꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩ ꯀꯧꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ, ꯑꯩꯁꯦ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯥꯛꯁꯤꯜꯂꯦ, ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯂꯤꯡꯖꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯒ ꯋꯥꯉꯝꯒꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯀ꯭ꯂꯥꯁꯔꯨꯝ ꯌꯧꯔꯦ꯫ ꯁꯤꯗꯅꯦ, ꯁꯤꯗ ꯆꯪꯉꯣ, ꯌꯥꯔꯅꯤꯀꯣ? ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯋꯥꯉꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯛꯏ꯫ ꯁꯤꯗ ꯇꯝꯕ꯭ꯔꯣ? ꯍꯣꯏ꯫ ꯀ꯭ꯂꯥꯁꯇ ꯆꯪꯉꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ? ꯆꯪꯉꯣꯏꯌꯦ꯫ ꯀꯩꯒꯤ? ꯆꯪꯉꯁꯦ꯫ ꯋꯥꯉꯝ ꯃꯣꯡ ꯍꯥꯗꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯗꯤ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯂꯩꯕꯅꯦ꯫ ꯑꯩꯁꯤ ꯌꯦꯡꯉꯣ꯫ ꯃꯌꯥꯗꯨ ꯆꯤꯛꯁꯤꯜꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯗꯨꯅ, ꯁꯥꯎꯅꯨꯀꯣ ꯗꯗꯥ, ꯅꯝꯍꯥꯏ ꯇꯧꯈ꯭ꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ, ꯈꯪꯗꯕꯒꯤꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯂꯩꯖꯍꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯤꯡꯖꯦꯜ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯋꯥꯉꯝꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯑꯣꯃꯦꯛꯁꯅ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯋꯥꯈꯜꯒꯁꯨ ꯏꯇꯥꯎ ꯇꯥꯎꯏ ꯇꯧꯔꯤꯗꯣ ꯆꯔꯥꯡꯅꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯂꯤꯡꯖꯦꯜꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡ ꯅꯣꯛꯃꯤ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯥꯏꯐꯦꯠ ꯊꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯠꯇꯨꯅ ꯂꯨꯈꯝꯗ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯏꯁꯤꯅ? ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯃꯤ ꯅꯣꯛꯏꯗꯨꯕꯣ, ꯃꯔꯝꯗꯣ ꯈꯪꯖꯒꯦꯗꯅ? ꯀꯩꯁꯨꯝ ꯅꯠꯇꯦ, ꯂꯝꯕꯤꯗ ꯅꯣꯛꯅꯤꯡꯕ ꯑꯃ ꯎꯔꯛꯄ, ꯑꯗꯨꯏꯅꯦ꯫ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯅꯣꯛꯏꯕ ꯑꯗꯨꯒ? ꯑꯗꯩꯗꯤ ꯅꯣꯛꯄꯒꯁꯦ ꯌꯥꯗ꯭ꯔꯕꯣ? ꯈꯨꯅꯣꯛ ꯂꯩꯅꯦ, ꯅꯔꯣꯜ ꯆꯨꯝꯃꯨꯛ ꯀꯅꯥ ꯊꯦꯡꯅꯔꯛꯀꯦ? ꯁꯥꯂꯤꯅꯤ ꯊꯦꯡꯅꯔꯛꯄ꯭ꯔꯣꯕ? ꯆꯤꯟꯒꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯛꯀꯗꯣꯏꯅꯦ ꯌꯦꯡꯉꯨꯀꯣ, ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯄꯜꯂꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯅꯪ? ꯅꯪꯗꯤ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯃꯔꯝ ꯂꯩꯇꯦ, ꯅꯣꯛꯏꯅꯤ ꯅꯣꯛꯅꯤꯡꯗꯅ, ꯌꯥꯔꯕ? ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯂꯗꯨꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯣꯃꯦꯛꯁ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯨꯛꯇꯣꯛꯑꯒ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯃꯇꯥ ꯑꯃꯅꯤꯅꯦ, ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯖꯥꯠꯅꯣ ꯃꯥꯅ ꯁꯥꯂꯤꯅꯤꯁꯦ ꯄꯟꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯋꯥꯉꯝ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯑꯒ ꯂꯥꯎꯔꯛꯏ꯫ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯛꯑꯦꯍꯦ, ꯀꯔꯤꯅꯣ ꯅꯨꯄꯥꯅꯦꯅ ꯏꯁꯧꯁꯦ ꯃꯦꯟꯃꯥꯟ ꯇꯥꯗꯦ꯫ ꯁꯤ ꯍꯥꯏꯔꯒ ꯑꯣꯃꯦꯛꯁꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯂꯤꯡꯖꯦꯜꯒ ꯃꯣꯅꯥꯒꯗꯨ ꯊꯣꯔꯛꯏ꯫
ซุ่มจะล้ำบดกีลิงเจลดูขังเล่าเล่าเรีไอดีปะก็ขังนี้เนี่ยนั่งกระไดในโซนทุ่งบดหอรกันน้อยไปเนี่ยมัวน่าไกหนูโอ้ไม่น่านุ่งชินากอร์ก็อาดายนักคุมหลับระบะโอ้หอเรโดอาดายนักคุมมาบันนัดรอพาเรโหเฮาเนี่ยไกหายเกโหกะตะไปดูนะไกเด็กก็ชิลาอิโนเปลบันนี่ดาไอดีปะก็เปลบันนัดรอพาเรเปลีนั่งกินยังไงเสไอกกจักตัวระบันนี่ก็จะเอาบันนัดรอจะนุ่งชิเดียมตะพาเรไกโนโอ้อาดายนะฮาระบันนัดรออาดายดิลิงเจลนั่งก็จบไปให้ไปง่ายก็ดอรกีง่ายดอไอคลาสมาฟังขังเด็ดนะนุปามันเด็ดอาหารบันเนี่ยบะอาดูกะดี research scholar ไว้เราไม่ให้บะอาดูกะดีจบนี่ง่ายเอาเกใครสุกไอที่ใครโนมาฟังมังบ่บะกันครูจะนั่งตับปีละคิโนวาริสตาความตะอาดูที่ให้เราเดนะให้ดาวดานัดที่ให้บะไอดอนำให้ก็ตัวเราก็เกาหลีเนี่ยสิดาตั้มรอไกนะกะคลาสจะจังคิดไว้จะไกนะให้ดูเดอาดูกะดี research scholar เนี่ยให้รักไปวานี่ไอชินิงไงให้สินี่ใครสุกไอบ่วานัดที่ใครโนอาดูบ่เฮ้ยบะอาดาเนี่ยไอขวายตัวรู้เลยให้บะตรงนี้ชนนังดิยาเรโตขันจิลุระโนไกนมจ้าคิเซจ้าแอมลาเมไอกิจฮีฮังดานาโตวเสมาสิดาเนี่ยชนจะวิมาลิเซมีนะมันเป็นเตะจุยขังไล่ระดับอันโอวสุนัตนาโอ้อุชิตีเออุชิตาเป็นเตะก็อาจจะไม่เป็นนี่อุชิตาไม่ยาวเรียนนังกิโตลิงเจยาริบัมตาไกจ่าเซไอโนขังเดจอังก็ไอรามาดีเนี่ยพัฒนาพูนี่บุนังเซพูบิโรเนี่ยดาวริเซียวันเนี่ยไกจ่าเซไอโนไอวันนี้ชิงจูจานี่ไอดีจากนั้นมาการสิดาโมรกตัวจ่าสิโลอาได้ฮอเรลเนี่ยพวกจ่าเอนามุกับปุ๊กับตัวนี้ไอกับนิ่งลิงเจนังกิโซโนกุจูสิกาได้เห็นถ้วยบดอกก็ไม่ลอยเนี่ยเก็บลอยเนี่ยนี่ไกเนาะนังนับไปละกันเดนิงสิงคลาสลอยก็โกลตัวรอไฮวันนี้เนี่ยกอกโทรเรดีสตีไฮระก็เบกตะกี้โฟนโดนลกทุกตัวน่ะเห็นถ้วยบดกอลตัววีได้เห็นถ้วยคลาสลอยบอกแกถ้วยลอยเด็กเอาสิตรอเฮ้ยทรักไปแต่ไงดีมันอาก็เลยยัยดูเฮ้ยง่ายเราโมก็ลาเกทำไหมฟอนทำคราบมาตุ้งมอนานะฟัดไฮเดอีได้เห็นถ้วยเบสเซ่นั่งบดีภาษาหนึ่งภาษานี่ก็ลิงเจลคงเดนกเฟตเต้านามากี่ห้องนาบีปิซุมอันนี้ดูทักอินคัดละดูนาสุกัดละกันนกปิดเต้าระอีใครหายไปดูนาขังเดขังไว้นังดิขังรอมากี่ว่าขัดดอยนาอุรุบัสุนัดเดให้มานั่งกันเลยนี่ขังฟังถกตรอเฮ้ยไอ้บุคคลบัดดี้มาเลยไอ้น่าหายดิใครสุยายไอ้กี่ว่าสุดดมตาบีอะดูขังดิอามุกสุนัดไอ้น่าจะเห็นเจลบรักไอ้น่ะขลักว่ามาตั้งสุดดมยาวเลยให้ฟังขังดิไก่น้อยเสียขังดิไอ้สุกัยหายด้วยเนาะไอ้แกนตาเดบะก็ยังเงามีรอยงังเดบิให้สินี่มันน่ะไอ้แต่เสียงน่ะมากี่ว่าขัดเสียก็รีโนขังบังคับดีมาไก่ก็ลุยเนรอีเซ่ใจฮีอามักฟ้าดาวรามานี่อะดูเฮาสิกพาววันเนี่ยไอ้ขังบังคับดีขังเดะน้อยกี่เลิฟสตอรี่เซ่ไอ้แกนตาเดะชนสิดีหังบสมานหังเงี้ยดูก็นั่งกิดบุปอกคุมโลนัตระก็ว่ากันลีรออันนี้มั้งยาเรตัวให้สินี่ก็อัมตังจะได้ด้วยอันนี้ดูโฮเทลยาวระดูน่าจังสินดูน่าฟังเทเรโมนานะให้ได้อีเนี่ยจ้าอันนี้ก็สิงจูกับบรากับบิบิโอลิงเจลได้อามุกออนสิละอีลิงเจลสุดสุดทิ้งในก็เดือบก็ตัววิบุมานะก็เดี๋ยวน่ะทวายนุ่งไอจีรอเจ้าแกสุขันเดตุกิดีซุ่มมองดอนกนิ่งใบวานี่ก็รู้เนาะอะด้วยมีดอกก็รู้สักคนมุนมาหาใครนมเนี่ยมอยเซมาสักกี่คนดงจับะการน่ะดูเวลาการด่านับสิละแค่นี้ข้างเงยตัวบุตรก็จะน่าจ่าลีกันนะยามุกจะได้เนี่ยจ้าก็จ้าน่ะบักดูพุสิลักตัวน่ะจ้าบ้าหูเร่จ้าน่ะลิงเจลน่ะคุมาอีมวยก็จานตัวจีเนี่ยมาว่าเล่าเดี๋ยวให้สินี่กันเด็กมวยว่าเสตกเสบีบีวังขัดเกตเอาเลยส้มดวังหลับตักน่าลิงเจลน่ะฟังบัดอุยจังสิงเกสุขัลลูเดอดูมักมิดฟัมหงดนายเยงเลยดูน่าเลยสิงจูดูมรกสาบระกันโน
Machin ban machaduna, tasin khomziladuna, sisa kam khai chabadu uraga, wangam nokfettauna, thawai tana yengzari. Nakaldagi Omex na, oh, tauraba, karambano handak na. Wangam na hairei, chalasira. Kaino, karambano hairaga chachede, karambano hairo asak. Black machugi, plain sarlit pise, masamten pise. Ibo, nangsu nupi kan badi haire, karambalay na sarak pamita no. Nang sarak balay do, ay wano mukidra kang de. Pagpawaso karangang batamsi ko, yawaye. Asitaurase, haibirage. Yare, tokito birano. Loira boje rocksto. Loizarabado, bondugi somda laizari. Kakalo. Mina hang badi komde. Karino. Asi haira siraba. Oiroi paroi da mangangdana dum layo nangdi. Oina bahaina doini kaino. Wangam kumbata labra karino. Kanararoi haibagi maungda. Mangagtu fet haira duna. Gari do start tawraduna thauba hawi. Omex su maning duda kari no ngang dana ani do chatkre. Hentoy basu yoksilagduna phone do lagthoklaga lingjel da call tawi. Kethoy. Dain thoy laba. Nangkai lege. Dakai lei no SBI gi manak talai ba hotel do talai. Ai so SBI mamang da ne lei se. Oh, Leramo, Toragi, Mona Tosilao. Nana kamay daw ba? Babayorok ti hebra. Yorani, masana to krabani. Ani do sel pito amaga torai. Hentoy balay ba do ura do na. Makoy ani do chang sila Lao, sidalera si. Babangay boy na ko. Hentoy ba na layri ba adom da chang sila Dahin toy, monagi babangay hangay kisi. Yorani. Hoy. Mona na hairei. Dayan thoy ba nungari ko? Hoy, nungari Mona di. Ay so dong. Asum na ohumdo wari watay aduk sanari. Ngay haki matung, Monagi babasu yorakto na chat kre. Hentoy ba galing jel gaso thorei. Chat na wari sanay. Class kamay daw ba? Nungay, ado oja amadi hay na ba kaya oide? Kona hay na jarak sanida. Kangdi, iyengage. Yumda stretch alasi ko. Asum na lakpa na lingjel gi mayum yore. Gari dagi kumthara na changge tawbaga hentoy ba na. Kitoy. Lingjel mamay do fat layto aduna kumai. Amtangay ko. Kay dawragay dada. Hentoy ba gari dagi achapot to lawtok to na pirei. Se, nangge achapot kara layrak ko ne. Paisin ko. As, kay daw lere inoda. Sene. As, yaman kre. Kutse ware da. Lingjel no fetaw na achapot kaw do lawi. Pare do di, ay jaloki ke ko. Yumyaw baga haraw ko. No fetaw ramaga, hentoy basu, gari do start raga, taw do na chat kre.